아마도 손들어가 나티 송기네 손들레로 모이기네 설레로 이러모 너 니께노 작상가니 러 손다니네 시도 미기도 실험 절러 하이바 작상 고정기 한번 비브네 봐 작상 엄마 야 어디라 야 엄마 아주나 깐이 비기담니 Makatani. Taksan apa? Pada. Taksan apa dah mau mesti kita. Anu ye. Oi amma. Amma. Kamu bakoi di. Aduh kita sudah. Lao yo. Kaya. Aduh uti to. Select. Taksan apa? Betul. Na ba yaw bro? Na yan tati. Matanda ni mga. Matanda ra. Lagi na kaya? Ya, abi sura. Sura. Kido ano to mo ba? Rasini mo hoy thom dale to. Takhe kam lai re. Mathang ji. Ye mere se kitang ka ga lo ne am lo kha de. Takhe hom sura. Hom sura. Ase moi kai thoi. Hom. Ye kya no? Amma. Cái gì mà cái gì đấy mình sao lâu rồi tôi đi phải vậy phải rồi cứ đâu rồi kìa xin đi ăn xin nó chỉ đang thu có chứ nó hôi rồi vậy tác khang mà xin kia lại kìa đâu có cái này có xin nào mari taruh suruh đâu kita nggak kita suruh mangga ama di kana saya taruh ahum bro sama pa sih ngasi kaya subri lias ngasi nimitare di surakpa aikoi wangkhem kendragi punna COVID-19 gi relief material yen bagi program si ngasi nimitare ni surakpani ngasi gi yen ga do ayuk tegi akoi singadagi hojare loinana singadagi hauraga huidrom likai amadi ungdang wairam bakta bamo likai yapu bazar mathak ngasi akoi yen ba matamda punna ngasi gi yen jagadu si 1440 household ngasi gi relief material se akoi yen ga do bini masi yen ba sida maroina singagi jaga si akoina yumthong khudingi chalaga yen ba sida singagi apunba club amadi leiriba lekai sigi maibel mayam singsu yaubiraga yeli akhoi gi se numitare ni leptana chatharak pasina akhoi gi relief committee relief team gi kangbu su yam ware aduwa akhoi ngasi yelaba matung lemhoriba mathak ekudagina khoirom haitroi pokpi hayeng losinba ngamgadawa mali akhoi nongmada mi lising ani maya the akhoi yumthong khudingi yenbagi program se ngasina akhoi hayeng phoi yel kan loiba ngamgadaw mali akhoi ge asengba target ti tang kuntha bu manung sida ngamgadra khalubne do akhoi gi volunteer team adagi leiriba relief team se masi yam kana somda team mamana hanbagi thabak torokpa team mamana yenbagi thabak tawba hai sa yauraga tawbagi tawbasida ji mi masing hengalalaga thubu matamda akhoi hayeng losinba ngamgadaw male aduna ngasi leibiriba aina singa gi praja sing khoi gi volunteer sing club mayam punna yaubiraga mateng pangbibidamakta aina singa gi club gi volunteer mayam sing adagi covid task force ki kangbu sing adagi महिला की माइबेल सिंह याubirakanदा yumthong khudingi chalaga yenba sida mateng pangbibidamuksu aina thagatsari noina haudhabiro ko aina mo khara ai huidom kai dam tatke bamul kai mu chattoine duna makha de dum nei chathabiro